ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯊꯝꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯞꯅ ꯂꯧꯊꯣꯛꯑꯒ "ꯑꯁꯦꯡꯕꯩꯔꯣ ꯑꯉꯥꯡ? ꯑꯩ ꯃꯄꯥ ꯑꯣꯏꯗꯣꯔꯕꯣ?" ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯣ ꯀꯟꯅ ꯇꯨꯝꯁꯤꯜꯂꯒ ꯃꯀꯣꯛꯇꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯂꯒ "ꯑꯁꯦꯡꯕꯩꯅꯦ ꯗꯥꯝꯆꯥ." ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯔꯒ "ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯉꯥꯡ, ꯑꯩ ꯌꯥꯝ ꯍꯔꯥꯎ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ꯫ ꯅꯨꯡꯁꯤ ꯑꯉꯥꯡ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯇꯅꯤ "ꯗꯥꯝꯆꯥ, ꯑꯩ ꯀꯞꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯑꯩ ꯊꯥꯖꯗꯤ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯗꯥꯝꯆꯥ." ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ꯫ "ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯑꯉꯥꯡ ꯃꯆꯥ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯣꯡꯗꯥꯔꯛꯇꯨꯅ ꯃꯄꯥ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯣꯏꯌꯨꯀꯣ." ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇꯣ ꯅꯣꯝꯂꯛꯏ꯫ "ꯁꯤ ꯀꯩꯒꯤꯅꯣ ꯅꯣꯛꯊꯔꯛꯏꯗꯨꯕꯣ? ꯅꯣꯛꯊꯔꯛꯀꯅꯨ, ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯗ꯫ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯕ ꯄꯥꯎꯁꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯅꯤ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡ, ꯁꯤ ꯄꯣꯊꯥꯔꯒ ꯂꯩꯁꯦ, ꯇꯨꯝꯊꯣꯛꯁꯦ." ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯇꯞꯅ ꯇꯨꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ "ꯄꯣꯊꯥꯔꯣ." ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯟꯗꯣꯗꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯐꯖꯅ ꯌꯦꯡꯊꯣꯛꯂꯨꯔꯤ꯫ ꯗꯣꯛꯇꯔꯅ ꯂꯥꯏꯖꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯖꯕꯨ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯦ꯫ ꯀꯣꯂꯦꯖꯁꯨ ꯆꯠꯍꯟꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯟꯖꯥ ꯌꯦꯡꯂꯤꯕ ꯅꯦꯟꯁꯤꯁꯨ ꯃꯥꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯤꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯕꯅ ꯅꯦꯟꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯂꯤꯕ ꯍꯥꯏꯗꯣꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯏꯗꯣ ꯂꯥꯏꯔꯤꯛꯇꯣ ꯎꯞꯁꯤꯜꯂꯒ ꯁꯣꯐꯥꯗꯨꯗ ꯁꯥꯡꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯀꯨꯞꯁꯤꯜꯂꯤꯕ ꯂꯥꯏꯔꯤꯛꯇꯣ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯤ "ꯑꯉꯥꯡ, ꯑꯉꯥꯡ, ꯑꯉꯥꯡ ꯃꯆꯥ." ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯗꯨꯅ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯗꯥꯝꯆꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ?" ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯣ ꯄꯥꯏꯔꯒ ꯉꯥꯛꯂꯒ ꯐꯝꯍꯜꯂꯤ꯫ "ꯉꯁꯤꯗꯤ ꯕꯕꯥꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤ, ꯑꯗꯨꯅ ꯑꯩ ꯉꯟꯅ ꯁꯨꯝ ꯂꯥꯛꯑꯕ." "ꯑꯣ, ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦꯕꯀꯣ, ꯑꯗꯨꯒ ꯗꯥꯝꯆꯥ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯛꯑꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯕ, ꯑꯗꯨꯗ ꯁꯨꯝ ꯇꯨꯝꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ." "ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯂꯁꯨ ꯍꯌꯦꯡꯈꯩ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯥꯎ꯫ ꯁꯣꯐꯥꯁꯤꯗꯤ ꯄꯤꯛꯄꯅꯤna ꯅꯪꯒꯤ ꯌꯥꯍꯤꯞ ꯈꯨꯗꯤꯗꯨꯗ ꯌꯥꯎꯋꯜꯂꯛꯄꯗꯅꯦ ꯃꯈꯥꯗ ꯇꯥꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯑꯉꯥꯡ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨ ꯗꯥꯝꯆꯥ ꯐꯃꯨꯡꯗ ꯄꯥꯕꯗꯣ ꯁꯨꯝ ꯇꯨꯝꯅꯤꯡꯉꯛꯏ." "ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯄꯥꯕ ꯌꯥꯅꯕ ꯇꯦꯕꯜ ꯃꯆꯥꯗꯣ ꯑꯃ ꯂꯩꯔꯛꯄ ꯇꯥꯔꯦꯗꯅ." "ꯍꯣꯏ, ꯑꯗꯨꯁꯨ ꯌꯥꯏ꯫ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ?" "ꯀꯩꯁꯨꯝ ꯆꯥꯅꯤꯡꯗꯦꯗ꯫ ꯗꯥꯝꯆꯥ ꯑꯆꯥꯔ ꯂꯩꯔꯛꯄ꯭ꯔꯥ?" "ꯏꯌꯦ, ꯏꯀꯥꯎ ꯀꯥꯎꯏꯅꯦ." ꯂꯥꯏꯖꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ꯫ "ꯂꯩꯔꯛꯀꯅꯨꯀꯣ, ꯍꯌꯦꯡꯈꯩꯁꯨ ꯁꯨꯡꯂꯩ ꯂꯩꯔꯛꯄ ꯌꯥꯔꯣꯏꯀꯣ ꯗꯥꯝꯆꯥꯅ꯫ ꯑꯁ, ꯑꯩ ꯇꯤꯟ ꯌꯣꯠꯂꯦꯕ, ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯏꯃꯥ ꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯁꯥꯎꯈ꯭ꯔꯦꯗ." ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯂꯦꯡꯒꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ "ꯏꯁ, ꯑꯩꯅ ꯁꯥꯎꯕꯁꯨ ꯑꯃꯨꯛ ꯇꯥꯍꯟꯕ." "ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ, ꯀꯩꯅꯣꯝꯃ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤꯁꯦ." "ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯗꯥꯝꯆꯥ." "ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯃꯗꯨꯒꯤ ꯈꯔ ꯈꯜꯂꯨ." "ꯆꯥꯛ ꯆꯥꯈꯤꯕꯁꯨ ꯀꯨꯏꯔꯦ, ꯀꯩ ꯆꯥꯒꯦ? ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯔꯣ? ꯅꯪꯒꯤ ꯍꯩ ꯑꯆꯥꯔꯗꯣ ꯅꯪ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯂꯩꯔꯨꯒꯦꯕ?" "ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯀꯦ." "ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯂꯛꯀꯦꯀꯣ ꯃꯃꯥ." "ꯍꯣꯏ." ꯄꯨꯟꯁꯤꯕꯁꯨ ꯍꯧꯒꯠꯂꯒ ꯀꯥꯗ ꯆꯪꯂꯒ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯑꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯕꯞ ꯆꯪꯂꯛꯏ꯫
ꯔꯤꯇꯥꯒ ꯅꯦꯟꯁꯤꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯎꯕꯗ "ꯁꯅꯥ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯗ." "ꯍꯣꯏꯅꯤꯅꯦ, ꯉꯁꯤꯗꯤ ꯕꯕꯥ ꯂꯥꯛꯇꯅ ꯉꯟꯅ ꯍꯜꯂꯛꯏ꯫ ꯑꯗꯨꯅꯤꯅꯦ, ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯕ꯭ꯔꯣ?" ꯅꯦꯟꯁꯤ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯔꯤꯇꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯗꯥ ꯄꯨꯟꯁꯤꯕ, ꯑꯩꯁꯨ ꯍꯜꯂꯛꯄꯒꯤ ꯆꯥ ꯑꯁꯥꯕ ꯑꯝꯇ ꯊꯛꯀꯦꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄꯗ ꯉꯥꯏꯔꯤ." "ꯀꯩꯗꯧꯅꯕ ꯏꯁꯤꯡꯅꯣ? ꯑꯁꯤꯗꯒꯤ ꯂꯧꯕ ꯌꯥꯅꯤꯌꯦ." "ꯅꯅꯝꯃꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕꯤꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯁꯪꯒꯣꯝꯗꯣ ꯑꯩ ꯁꯦꯝꯕꯤꯔꯛꯑꯒꯦ꯫ ꯗꯥ ꯄꯨꯟꯁꯤꯕ ꯆꯦꯌꯔꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ." ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯪꯒꯣꯝꯗꯣ ꯁꯦꯝꯒꯗꯕ ꯑꯣꯏꯕꯅꯤꯅ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯑꯒ ꯐꯝꯂꯒ "ꯍꯣꯏ ꯍꯣꯏ, ꯁꯦꯝꯕꯤꯔꯛꯑꯣ, ꯑꯩ ꯉꯥꯏꯔꯒꯦ." "ꯍꯣꯏ ꯗꯥ ꯄꯨꯟꯁꯤꯕ, ꯏꯁꯤꯡꯁꯤ ꯃꯨꯟꯅ ꯁꯧꯍꯟꯗ꯭ꯔꯗꯤ ꯂꯣꯛ ꯊꯨꯡꯕꯁꯨ ꯌꯥꯏ, ꯉꯥꯏꯍꯥꯛ ꯁꯧꯍꯟꯁꯤꯀꯣ." "ꯍꯣꯏ." ꯅꯦꯟꯁꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ꯫ "ꯗꯥ ꯄꯨꯟꯁꯤꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯍꯟꯕꯤꯕꯇ ꯅꯠꯇꯅ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯂꯝ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯇꯨ ꯁꯣꯟꯅ ꯂꯩꯔꯤꯕ ꯂꯥꯏꯖꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒꯦ." ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯅꯤꯟꯁꯤ ꯅꯣꯛꯐꯦ ꯇꯧꯔꯒ "ꯅꯤꯅꯦ, ꯑꯩꯅ ꯆꯥꯒ ꯆꯥꯅꯕꯒ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯤ, ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤ, ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯥ?" "ꯍꯣꯏ ꯍꯣꯏ, ꯂꯧꯔꯨꯒꯦ꯫ ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ ꯏꯕꯦꯝꯃ?" "ꯑꯩꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯁꯨꯝ ꯂꯩꯍꯧꯕꯅꯤ ꯅꯤꯅꯦ." ꯔꯤꯇꯥꯗꯣ ꯑꯆꯥꯄꯣꯠ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯔꯦꯗꯤꯗ ꯊꯝꯂꯒ ꯃꯁꯥꯗ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯩꯕꯅ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯆꯦꯗ ꯌꯣꯝꯂꯤꯕ ꯁꯨꯒꯥꯏꯔꯕ ꯒꯨꯂꯤ ꯃꯐꯣꯜꯗꯣ ꯒ꯭ꯂꯥꯁꯇꯨꯗ ꯍꯩꯖꯤꯜꯂꯒ ꯁ꯭ꯄꯨꯟꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯒ ꯃꯃꯥꯏꯗꯣ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ꯫ "ꯗꯥ ꯄꯨꯟꯁꯤꯕ, ꯏꯅꯝꯃꯒꯤꯁꯤ ꯆꯤꯅꯤ ꯍꯥꯞꯀꯗ꯭ꯔꯣ?" ꯄꯨꯟꯁꯤꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ "ꯍꯥꯞꯄꯣꯏ, ꯌꯥꯅꯤ, ꯏꯁꯤꯡꯗꯨꯕꯨ ꯁꯥꯔꯗꯤ ꯑꯩ ꯁꯦꯝꯂꯒꯦ." ꯄꯨꯟꯁꯤꯕꯗꯣ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯦꯟꯁꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯪꯒꯣꯝꯗꯣ ꯈꯔ ꯀꯣꯠꯂꯒ ꯒ꯭ꯂꯥꯁꯇꯨꯗ ꯍꯥꯞꯄꯒ ꯁ꯭ꯄꯨꯟꯗꯨꯅ ꯑꯣꯟꯅ ꯑꯣꯟꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯆꯥ ꯂꯣꯟꯕꯗꯣ ꯂꯣꯏꯁꯤꯜꯂꯧꯔꯣ, ꯑꯩ ꯅꯅꯝꯃꯒꯤ ꯁꯪꯒꯣꯝꯁꯦ ꯑꯝꯇ ꯄꯤꯊꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ ꯗꯥ ꯄꯨꯟꯁꯤ." ꯅꯦꯟꯁꯤꯁꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯃꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯆꯤꯟꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨꯗ ꯐꯨ ꯀꯥꯝꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯀꯣꯛ ꯉꯥꯊꯔꯒ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯒ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯃꯤ꯫ "ꯁꯦꯕꯥ ꯈꯨꯐꯁꯤꯗꯤ." ꯄꯨꯟꯁꯤꯕꯁꯨ ꯁ꯭ꯄꯨꯟꯗꯨꯅ ꯁꯪꯒꯣꯝꯗꯣ ꯑꯣꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ "ꯌꯦꯅꯧ ꯃꯆꯥ, ꯊꯧꯁꯦ." ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯌꯦꯡꯂꯤꯕ ꯅꯦꯟꯁꯤꯗꯣ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯑꯒ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯅꯣꯛꯐꯦ ꯇꯧꯔꯛꯏ꯫ "ꯂꯥꯏꯖ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ." ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯃꯁꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯆꯤꯡꯅꯅ ꯌꯦꯡꯏ꯫ ꯂꯥꯏꯖꯁꯨ ꯁꯪꯒꯣꯝꯗꯣ ꯊꯛꯅꯕ ꯇꯧꯔꯤ꯫ "ꯑꯉꯥꯡ, ꯉꯥꯏꯈꯣ." ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ?" "ꯁꯤ ꯁꯪꯒꯣꯝꯁꯦ ꯊꯛꯎꯔꯅꯨ, ꯑꯩ ꯑꯇꯣꯞꯄ ꯑꯃ ꯁꯦꯝꯂꯛꯀꯦ." "ꯑꯁ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯗꯥꯝꯆꯥ? ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯀꯣ." ꯉꯥꯏꯈꯣ ꯑꯝꯇ, ꯄꯦꯊꯔꯛꯀꯅꯨꯁꯦ." "ꯌꯥꯔꯦ, ꯊꯛꯑꯔꯣꯏ." ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗꯒꯤ ꯁꯪꯒꯣꯝꯗꯣ ꯇꯞꯅ ꯊꯥꯡꯗꯣꯔꯛꯑꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ "ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ, ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ." "ꯑꯉꯥꯡ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯕꯅ ꯊꯣꯛꯂꯛꯄꯒ ꯅꯦꯟꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯣꯛꯇꯣ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯅꯦꯟꯁꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯄꯨꯟꯁꯤꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯦꯟꯁꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ꯫ "ꯍꯥꯏ ꯅꯦꯟꯁꯤꯌꯥ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ." ꯅꯦꯟꯁꯤꯁꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯏꯙꯩ ꯅꯥꯎ ꯂꯩꯕ ꯀꯥꯁꯤꯗ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦꯕ, ꯍꯥ?" ꯅꯦꯟꯁꯤꯗꯣ ꯃꯁꯥꯗꯣ ꯄꯥꯈꯠꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯀꯥꯔꯛꯄꯅꯤ." "ꯍꯧꯖꯤꯛꯇ ꯆꯥ ꯂꯣꯜꯂꯒ ꯂꯩꯍꯧꯕ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯂꯥꯏꯖꯅ ꯁꯪꯒꯣꯝ ꯊꯛꯄ ꯌꯦꯡꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ? ꯅꯪ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯨꯗ ꯀꯔꯤ ꯍꯥꯞꯄꯦ?"
ꯅꯦꯟꯁꯤꯁꯨ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝꯗꯨꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯍꯥꯞꯇꯤ ꯏꯁꯤꯡꯗꯣ ꯁ꯭ꯄꯨꯟꯅ ꯑꯣꯠꯄꯅꯤ ꯅꯪꯅ ꯀꯩꯁꯨ ꯍꯥꯞꯇ꯭ꯔꯒ ꯀꯔꯤꯒꯤ ꯁ꯭ꯄꯨꯟꯅ ꯑꯣꯠꯂꯤꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯉꯝꯗꯃꯈꯩ ꯅꯁꯥꯗꯨ ꯅꯤꯛꯂꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯨ ꯅꯪ ꯏꯁꯤꯡꯗꯨꯗ ꯀꯔꯤ ꯍꯥꯞꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯨꯟꯁꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒ ꯅꯦꯟꯁꯤꯒ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ ꯅꯦꯟꯁꯤ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯍꯨꯔꯥꯟꯕꯤ ꯅꯪ ꯑꯩꯅ ꯁꯦꯟꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯍꯦꯟꯕ ꯏꯆꯟ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯂꯥꯛꯑꯣ ꯍꯤꯡꯆꯥꯕꯤ ꯐꯥꯔꯦ ꯅꯦꯟꯁꯤ ꯃꯈꯨꯠꯇꯣ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯟꯁꯤꯕꯅ ꯈꯪꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄꯗꯁꯨ ꯂꯣꯏꯔꯦ ꯗꯥ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯤ ꯂꯥꯏꯖꯁꯨ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯄꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯤ ꯗꯥꯝꯆꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯅꯁꯥꯗꯣ ꯄꯥꯈꯠꯀꯅꯨꯀꯣ ꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯁꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯉꯁꯤꯗꯤꯅꯦ ꯃꯤ ꯃꯁꯛ ꯇꯥꯛꯀꯦ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯣ ꯄꯥꯈꯠꯄꯗ ꯂꯣꯏꯔꯤ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯨꯟꯁꯤꯕꯒꯤꯗꯒꯤ ꯁꯪꯒꯣꯝꯗꯣ ꯂꯧꯏ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯕ ꯍꯣꯏꯒꯤ ꯀꯥ ꯃꯃꯥꯡꯗꯨꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯍꯦꯟꯕꯅ ꯗꯥꯆꯣ ꯀꯩꯗꯧꯔꯒꯦ ꯍꯦꯟꯕ ꯂꯥꯎ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤ ꯅꯪ ꯑꯝꯇ ꯄꯥꯏꯔꯝꯃꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯍꯦꯟꯕꯁꯨ ꯆꯪꯁꯤꯜꯂꯒ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯔꯤ ꯗꯥꯆꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯦꯝꯊꯣꯏꯁꯨ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯅꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯂꯨꯈꯤꯒꯦ ꯁꯅꯥ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯃꯃꯥꯏꯗ ꯐꯠ ꯂꯩꯔꯒ ꯆꯠꯀꯦ ꯇꯧꯏ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯀꯥꯏꯗꯅꯣ ꯑꯉꯥꯡ ꯅꯪ ꯑꯗꯨꯗꯒꯤ ꯂꯦꯡꯒꯅꯨ ꯍꯦꯟꯕ ꯑꯗꯨ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯅꯪ ꯅꯇꯩꯃꯗ ꯆꯣꯡꯁꯤꯜꯂꯒ ꯆꯥꯈꯤꯅꯤ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ ꯑꯩ ꯆꯥꯛꯈꯨꯝꯗ ꯀꯩꯅꯣꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕꯗꯣ ꯃꯈꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯈ꯭ꯔꯤ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯔꯥꯁꯤꯅ ꯅꯦꯟꯁꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯗꯥꯆꯧꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯦꯟꯁꯤꯗꯣ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯝꯊꯣꯏꯗꯣ ꯌꯥꯝ ꯁꯥꯎꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯥꯏ ꯃꯤ ꯐꯠꯇꯕꯤꯌꯥ ꯅꯪ ꯀꯔꯤ ꯇꯧꯔꯨꯔꯦ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯁꯅꯥꯅ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝꯗꯨꯗ ꯍꯨꯒ ꯍꯥꯞꯆꯤꯜꯂꯨꯔꯕꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗ ꯇꯥꯕꯗ ꯃꯌꯥꯝꯗꯨꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯦꯟꯕꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯤꯒꯤ ꯃꯤ ꯁꯣꯛꯅꯕ ꯊꯕꯛ ꯍꯦꯟꯕ ꯇꯧꯔꯝꯕꯗꯅꯦ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯔꯤꯇꯥꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯒꯦꯕ ꯄꯨꯟꯁꯤꯕꯗꯨ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯦꯟꯁꯤꯅ ꯏꯁꯤꯡ ꯍꯥꯞꯄ ꯃꯄꯥꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯐꯠꯇꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯏꯁꯣꯔꯅ ꯉꯁꯤꯗꯤ ꯐꯠꯇꯕꯗꯣ ꯈꯪꯂꯁꯅꯨ ꯃꯇꯥꯒꯨꯝ ꯁꯤꯟꯕꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯦꯟꯁꯤꯅ ꯏꯁꯤꯡ ꯍꯩꯐꯝꯗꯨꯗ ꯄꯥꯎꯗꯔ ꯑꯉꯧꯕ ꯃꯀꯨꯞ ꯃꯀꯨꯞ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯌꯦꯡꯂꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯃꯥꯅ ꯍꯥꯠꯅꯕ ꯊꯧꯔꯝꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯍꯥꯠꯄ ꯉꯝꯕꯤ ꯃꯤ ꯍꯥꯠꯄꯤ ꯈꯪꯅꯤꯗꯅ ꯅꯪ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯁ꯭ꯇꯦꯌꯔ ꯀꯥꯐꯝ ꯃꯈꯣꯡꯗꯨꯗ ꯂꯦꯞꯄꯒ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯦꯟꯕ ꯍꯤꯡꯆꯥꯕꯤꯗꯣ ꯃꯈꯥꯗ ꯄꯨꯊꯔꯣ ꯃꯪ ꯁꯝꯗꯨꯅꯦ ꯊꯥꯡꯅ ꯃꯇꯨ ꯃꯇꯨ ꯀꯛꯈꯤ ꯍꯦꯔꯥ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯕ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯃꯌꯥꯝꯗꯣ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯛꯏ ꯑꯍꯦꯟꯕꯁꯨ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯁꯪꯒꯣꯝꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯀꯅꯥꯗꯅꯣꯃ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯌꯨꯝꯖꯥꯎꯗꯨꯗ ꯄꯨꯂꯞ ꯂꯦꯞꯄꯤ ꯂꯥꯏꯖꯁꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖꯅ ꯌꯥꯝ ꯋꯥꯅ ꯀꯨꯝꯂꯛꯄꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯠꯂꯒ ꯂꯥꯏꯖꯕꯨ ꯁꯝꯕꯤꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯦꯝꯊꯣꯏꯗꯤ ꯃꯁꯥꯗꯣ ꯀꯤꯔꯤ ꯅꯦꯟꯁꯤꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯍꯨꯃꯥꯡ ꯀꯥꯔꯕꯅꯤ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯏ ꯍꯥꯏꯗꯨꯅꯤ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯅꯦꯟꯁꯤꯁꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯀꯞꯁꯤꯟꯅꯔꯤ ꯅꯦꯅꯦ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ
ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯕꯤꯒꯅꯨ ꯃꯦꯝꯊꯣꯏꯅ ꯆꯪꯁꯤꯜꯂꯒ ꯈꯪꯍꯧꯗꯦ ꯅꯦꯟꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯑꯣꯜꯂꯒ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯏ ꯅꯦꯟꯁꯤ ꯃꯈꯨꯠꯇꯨꯅ ꯈꯖꯥꯏꯗ ꯅꯥꯜꯂꯒ ꯅꯦꯅꯦ ꯀꯧꯔꯛꯀꯅꯨ ꯍꯦ ꯁꯥꯒꯤ ꯃꯆꯥ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯅ ꯊꯨꯒꯥꯏꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯅ ꯀꯞꯁꯤꯜꯂꯛꯁꯟꯅꯔꯒ ꯑꯩꯅ ꯇꯥꯒꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯒꯤ ꯅꯕꯨꯛ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ ꯑꯩꯁꯤ ꯃꯦꯝꯊꯣꯏꯗ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥ ꯃꯥꯅ ꯀꯩꯗꯧꯔꯝꯃꯤ ꯍꯥꯏꯌꯨ ꯂꯣꯠꯀꯅꯨ ꯁꯅꯥ ꯅꯣꯏ ꯏꯗꯣꯝꯆꯥꯒꯤꯅꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯐꯠꯇꯕ ꯃꯔꯥ ꯂꯩꯕ ꯃꯤꯗꯤꯅꯦ ꯃꯉꯛ ꯁꯝꯁꯦ ꯄꯥꯏꯔꯒꯅꯦ ꯏꯟꯒꯦ ꯃꯥꯅ ꯏꯆꯥ ꯏꯃꯧꯗ ꯀꯩꯗꯧꯔꯝꯃꯤ ꯅꯦꯟꯁꯤ ꯅꯪꯕꯨ ꯏꯆꯟꯃꯛꯅꯤ ꯈꯟꯅ ꯏꯃꯨꯡꯁꯤꯗ ꯂꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯪꯃꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯕ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇ ꯂꯧꯔꯒ ꯃꯈꯥꯗ ꯖꯣꯔ ꯍꯩꯗꯣꯛꯏ ꯒ꯭ꯂꯥꯁꯇꯨꯒꯤ ꯃꯅꯤꯡꯗ ꯌꯦꯂꯣ ꯃꯆꯨ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯅꯪꯂꯪ ꯂꯥꯎꯅ ꯐꯝꯗꯔꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛꯅ ꯌꯦꯡꯉꯤ ꯅꯦꯟꯁꯤꯗꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯊꯛꯇꯛ ꯅꯤꯛꯐꯥꯎꯔꯤ ꯂꯦꯝꯕꯤꯗꯣ ꯃꯊꯕꯥꯛ ꯌꯩꯈ꯭ꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯒꯤ ꯏꯃꯧꯕꯨ ꯃꯦꯝꯊꯣꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯍꯩꯗꯣꯛꯂꯤꯕ ꯁꯪꯒꯣꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯤꯍꯨꯟꯗꯣ ꯍꯧꯔꯛꯏ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯨꯗꯣꯝꯕꯤꯗꯨꯅ ꯅꯦꯟꯁꯤꯒꯤ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯊꯤꯜꯂꯒ ꯑꯃꯨꯛ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯕꯨ ꯃꯤꯔꯣ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯃ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯔꯤꯒꯤ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯑꯩ ꯈꯪꯂꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯗꯨꯗꯤꯅꯦ ꯂꯥꯏꯖꯗꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯤꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯝꯃꯤꯕꯁꯦ ꯅꯪꯒꯤ ꯅꯃꯨꯛ ꯐꯠꯇꯕ ꯁꯥꯖꯠꯇꯣ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯏꯗꯣꯝꯆꯥꯒꯤ ꯈꯜꯂꯒ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕꯅꯤꯅ ꯅꯪꯕు ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝ ꯑꯩꯅ ꯅꯪꯕꯨ ꯅꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯅꯌꯨꯝ ꯐꯥꯎꯕ ꯇꯥꯟꯒꯅꯤ ꯂꯥꯏꯖꯗ ꯅꯦꯟꯁꯤꯒꯤ ꯂꯨꯈꯝꯒꯤ ꯃꯁꯝꯗꯣ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯊꯣꯛꯈꯤ ꯅꯦꯟꯁꯤꯗꯣ ꯍꯤꯡꯖꯥꯕꯤ ꯑꯃꯒꯨꯝ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯁꯣꯛꯀꯅꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯜꯂꯗꯤ ꯑꯩ ꯄꯥꯈꯠꯂꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯖ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯤ ꯅꯦꯟꯁꯤꯕꯨ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯥꯏꯖꯅ ꯅꯦꯟꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯅ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯦ ꯅꯟꯗꯣꯁꯨ ꯃꯥꯡꯒꯣꯜꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯆꯞ ꯂꯦꯞꯄꯒ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯛꯏ ꯍꯥꯏ ꯂꯥꯏꯖ ꯀꯩꯗꯧꯅꯔꯦ ꯅꯦꯟꯁꯤꯒꯤ ꯃꯁꯝꯗꯣ ꯈꯪꯇꯥ ꯊꯥꯗꯣꯛꯂꯒ ꯀꯞꯂꯤ ꯕꯕꯥ ꯂꯥꯏꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯟꯗꯣꯗ ꯍꯥꯏꯔꯝꯃꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯅꯟꯗꯣꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯃꯁꯥꯗ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯂꯦꯞꯄꯤꯕ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯟꯗꯣꯗꯣ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯧ ꯑꯃꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯁꯨꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯕ ꯅꯪ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯂꯝꯖꯥ ꯁꯔꯥꯒꯨꯝ ꯑꯩꯈꯣꯏꯗ ꯅꯝꯁꯤꯜꯂꯝꯃꯒ ꯆꯠꯈꯤꯕꯗꯨꯗ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕ ꯅꯪꯕꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯌꯨꯝꯁꯤꯗ ꯏꯆꯥꯒꯨꯝ ꯊꯝꯕꯒꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯦ ꯍꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯐꯠꯇꯕ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯔ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯅꯨ ꯉꯁꯤꯗꯒꯤꯅꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯛꯂꯕꯅꯤ ꯃꯦꯝꯊꯣꯏꯗꯣ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯦꯟꯁꯤꯒꯤ ꯃꯉꯛ ꯁꯝꯗꯣ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯣ ꯌꯧꯕꯒ ꯂꯥꯛꯇꯅ ꯏꯜꯂꯤ ꯅꯦꯟꯁꯤꯗꯣ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯗꯣ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯅꯈꯣꯏꯗꯤꯅꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯉꯁꯤꯗꯒꯤ ꯅꯣꯏꯒ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯟꯖꯥꯗꯨꯗ ꯒꯦꯠꯇꯒꯤ ꯎꯇꯝꯒ ꯔꯤꯇꯨꯒꯁꯨ ꯆꯪꯂꯛꯏ ꯅꯦꯟꯁꯤꯅ ꯁꯨꯃꯥꯡꯗꯨꯗ ꯎꯞꯅ ꯇꯨꯁꯜꯂꯒ ꯂꯩꯕꯗꯨꯗ ꯔꯤꯇꯨꯗ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯦꯟꯁꯤꯁꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯛꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ
Icha kaidawre. Moina igi icha da kaidawi. Hayu, moina igi icha bu phubro. Utam yam sauna memthoi ki manakta changsilai. Kaino memthoi, nang mang icha da tarumli ba mong sikarino. Tachao gi icha nupi se mi hat ke tarun. Aina na hana na cha si laru lau haidabro. Tachao gi ina magana pukpa na cha na bu kyam phadoino. Na cha nupi singawri. Karigino mana aigi moga isuga hana ba tarumli bisibo. Mapa macha makoyum plan sinaraga tawkiba thabakni. Utamdo khangdaba saraga achumaran ihang hangdana. Hai, aigi jana aduguma minungsi khangdaba thabak tarungadaba natini. Noigi machim manau mathong maram khangdaba imungsida isabu badanam tawnabu siliba natro. Utam aduda lebu. Ai wa nganghalakana. Nangna makhatana aigi imungsigi mi ama pallaga wa ngalakpada nangi punsibu loishinba ngamba nandoni khangu. Rasisu khonjel hongna lauri. Machin manau masak khangba utam nangi nagun chapchana khangba mi ngaktani leiribasi. Nangna matam amada nachanupibu mangnabu simkiba. Adumaina phattaba nangi nachanupisina aigi imubu hanabu silami. Nang hauji hingduna leifam thoktrabani. Napunsido matam khara hingki ke hairabadi nachanupi mi hatpise puragane yumse thadoktuna yam thuna chakro chalo. Memthusu mamitagi mapido tap tap taraga mabung amana machin gilan thumpang bagi imung thugai basu tachau nang khakta oirangani. Ritu do Nancy bu thadu amaga memthoigi manang nang na changsilei. Angaubi napunsido ngawraga chalamgadabadagi nabi mai koina laing birapun natro. Aduga hujina ekhoibu fulgum khaliba nacha poklaga nacha nuksi. Ritu gi wado tabangam lakdramale ahen badu chensilaga memthoigi mamanga lepaga Ritu gi mamaida kupang tharapani. Ritu so nganglam badu chaplepi. Utamna ahenba thui nangumana aigi mada angawi haba natiklo. Machama ayemi chawchaw leise nangudabro. Nakandagi punsibaso ahenbagi mateng pangsinbiri. Angawi se kanana uhinkibano noino uhinkibana natro. Idom jagi layingbada lupa kya changkre huzumapigi. Aduga yumsidagi chakkibada idom jagi masada sikibasana. Pukiba paisa mayamduso kudaksida yam thuna puthoro. Memthoisu thawai chakna hari. Mane, aidi machanungsiba khangdabi mamane. Aina noibu khallubagi ai phibam se hokibani. Hausikti ai kanamta leitre. Aigi kanamta leitre. Noiga aiga ngasidagi mari tatnarabani. Atuk minungsi khangdabu noibu karamba makhalgi mino. Tanjaduda security nupaduga leisembaga nupi police karaga loinana mari changli. Punsivana idaw somda leri mi hatpise yam thuna puthokpikro. Nancy do karimta na chumbide. Mangol da lepaga leriba laizada muna yenglaga yam usidan hari. Ngasi nangna aibu maithiba pirabasu mai leituna chengadaba ninsinati. Matungda aina kedabakiyam. Leisembado kon kandakna noi kana yenglige machinja thazulune. Nupi police amana Nancy gi machinda thazali. Rituna kaino noina tawrisibo aigi cha phaber aigi cha gi mara leite. Nupi police ani humduna Nancy bu chingduna puthokhi. Ritu do upai leite kapkhali. Nancy do mamai do onthoraga chana ima kapkano babaga nanga nachagi laman khumuko tumina leithokano. Nancy do chinglaga puthokri. Ritu so kaptana matungina ki. Utam Nando da mamito khana yinglaga Nando aina kari torpudo namit piniyung. Utam gi wado tabada Nando do kaishu khandana noktum nolei. Laisembaso punsibagi nakta changsili. Laizari kemta tahudraba natro. Tawudreda. Thank you. Baba kaisum khalunuda. Asigumba ngawbusina haiba wabo. Khandeda ichala payam nungai. Khangdre laisemba mi singse yam phatnaramdre. Laisemba ahenba gilingjumda popop tharaga henba kaisum khalunu echelukigi mayam nungba ngana lakpiuko. Laisemba do chakre memthoi do ngasaidagi kappaga wakhalna hemankhibana sumlepambadagi lekthari. Anju do pakana dada idom chado kenu matawri. Mayam do memthoi do loina yengnari. Ahenbana memthoi gi masado pairaga ima Lembina, noi kana le gari thawdurau ne he
hospital chasine ningthemna gari thaudori mayam changdana memthoibu gari da hakali punsibana ai gari musida lagi sana nangla anu lai jangale minaramu aikoi loina chatlabasi kaishu tawu mayamna yadadana punsibadu lehori sumangda lepaga leramba nandosu tumina imungda changkhri punsiba sumangolda kakhali laizagi manakta lepaga anga imungda changasila damcha idumcha se kaishu tawridro kaishu tawr nang pakat kana law nasana yang hanbe yade phamungda potharga lerlo punsibana laizagi lingsumda lingbon biraga imungda changminari stair ka famdo yobuga mi hafed yenglaga laizabu sat pamkali damcha nang pamgano ai pakhali ai khongna tapna sum chachageba kaishu tawre asyam kina kadoribani nakuta thadagano kolose laiza sunong minok mi punsibagi mangak samda koli asumna ka tamna changlaktuna laizabu phamungda tamna thami damcha musai sangkumda thamadi ai siramgani punsiba sumakokto sanno tharaga wangang liba laizagi chimbalduda makuta thami mamituna laizagi mituda yenglaga siba banganowa ai sai sai law ai jagi mapan namana jagi damak ai lirisiri sidagiri namana jabo pickup amata thadoloi asoi ngam yaudana ba chiksina sinagani yanga